welcome to my channel, Urbashi's World. Huzikti winter season oibanina minus temperature oil snow budi melt tawkhre dorisu ing mandana mapan thoga video ga namang ngamdre. Ngasigi video title desu mayamna ubiramani life as a homemaker in the USA. Expectation versus reality haina pulamna khoi yengminaraga meeting taminare sikada da.
ꯑꯁ ꯂꯣꯏꯔꯦ ꯉꯥꯁꯤꯡꯒꯤ ꯀꯟꯗꯤꯁꯟꯁꯦ ꯎꯕꯗ ꯀꯞꯅꯤꯡꯕ ꯑꯃ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯏꯟꯂꯣꯁꯅ ꯊꯥꯔꯛꯏꯅꯤ ꯃꯅꯤꯄꯨꯔꯗꯒꯤ ꯈ꯭ꯔꯤꯁꯃꯥꯁꯀ ꯅ꯭ꯌꯨ ꯌꯔꯒꯤ ꯍꯣꯂꯤꯗꯦꯁꯇ ꯁ꯭ꯇꯛ ꯇꯧꯈꯤꯗꯅ ꯍꯟꯗꯛꯇꯤ ꯗꯦꯂꯤꯚꯔꯤꯁꯦ 45 ꯗꯦꯖ ꯆꯪꯊꯣꯛꯈ꯭ꯔꯕ ꯃꯨꯀꯥ ꯉꯥ ꯎꯀꯥꯕꯤ ꯃꯆꯥ ꯉꯥꯄꯥꯏ ꯁꯝꯖꯦꯠ ꯉꯥ ꯑꯩ ꯍꯁꯕꯦꯟꯒꯤ ꯐꯦꯚꯣꯔꯥꯏꯠ ꯉꯥꯛꯇꯅꯤ ꯋꯥꯅ ꯑꯥꯗꯒꯤ ꯊꯥꯔꯛꯑꯒ ꯂꯪꯊꯣꯛꯄꯁꯨ ꯄꯥꯝꯃꯨꯏ ꯑꯚꯟꯗ ꯌꯥꯏꯊꯣꯛꯑꯒꯦ ꯂꯣꯏꯅ ꯑꯗꯨꯒ ꯁꯤꯜꯚꯔ ꯐꯣꯜꯁꯤꯅ ꯉꯥꯔꯤꯅꯦ ꯌꯥꯝ ꯀꯟꯅ ꯁꯥꯍꯟꯗꯕꯤꯗ ꯀꯥꯊꯦꯛꯀꯅꯤ ꯑꯗꯨꯒꯤ ꯈꯔ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯌꯥꯏꯊꯣꯛꯑꯦ ꯐꯪꯒꯁ ꯀꯥꯕꯗꯣ ꯈꯔ ꯐꯅꯕ ꯍꯥꯏꯅ ꯆꯥꯗꯧꯔꯦ ꯆꯥꯛꯅꯦ ꯍꯪꯒꯥꯝ ꯊꯣꯡꯕ ꯑꯃ ꯄꯥꯟ ꯏꯔꯣꯝꯕ ꯑꯃ ꯄꯥꯟ ꯏꯔꯣꯝꯕꯁꯤꯗꯤ ꯉꯁꯤ ꯏꯔꯣꯟꯕ ꯅꯠꯇꯦ ꯉꯔꯥꯡꯒꯤꯅꯤ ꯍꯥꯎꯅꯤ ꯍꯪꯒꯥꯝꯁꯦ ꯅꯤꯡꯊꯝꯊꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯍꯤꯟꯖꯥꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯗꯤ ꯍꯪꯒꯥꯝ ꯆꯝꯊꯣꯡꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯩ ꯍꯁꯕꯦꯟꯗꯤ ꯋꯥꯔꯛ ꯐ꯭ꯔꯣꯝ ꯍꯣꯝ ꯇꯧꯖꯔꯦ ꯍꯥꯏꯔꯒꯁꯨ ꯌꯨꯝꯗ ꯇꯧꯕ ꯊꯕꯛꯁꯤꯅ ꯍꯦꯟꯅ ꯆꯤꯟꯕ ꯍꯦꯜꯂꯦ ꯄꯨꯜ ꯑꯃ ꯆꯥꯃꯤꯟꯅꯔꯔꯣꯏ ꯑꯩ ꯍꯥꯟꯅ ꯆꯥꯊꯣꯛꯑꯝꯃꯣ ꯊꯦꯡꯉꯅꯤ ꯉꯥꯏꯔꯝꯃꯅꯣꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯕ ꯍꯧꯔꯒꯦ hangam thong mo how later. Best. See you in my next video. Bye. Take care.